ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯁꯨꯔꯕꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯝ ꯔꯣꯖꯤꯌꯥ ꯀꯪꯂꯩꯄꯥꯛ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯉꯥꯡꯕꯝ ꯃꯍꯦꯁ ꯎꯅꯅꯕ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤꯌꯥꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯕ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯟꯅ ꯇꯛꯄꯗꯒꯤ ꯁꯨꯔꯕꯂꯥ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯁꯨꯔꯕꯂꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯔꯕꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯉꯥꯡꯕꯝ ꯏꯉꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤꯌꯥ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯆꯪꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥꯒꯤ ꯊꯕꯛꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥꯁꯤꯡ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯆꯪꯍꯟꯕꯤꯗ꯭ꯔꯦ ꯃꯃꯥ ꯎꯅꯕ ꯌꯥꯔꯣ ꯍꯥꯏꯗꯒꯤ ꯃꯃꯥ ꯎꯅꯕ ꯌꯥꯗꯕꯗ ꯏꯆꯥꯅꯨꯄꯤꯁꯤ ꯃꯅꯥꯛ ꯆꯪꯉꯦ꯫ ꯏꯆꯥꯅꯨꯄꯤ ꯄꯥꯜꯂꯒ ꯇꯥ ꯂꯩꯔꯝꯕꯗ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯪꯉꯦ ꯕꯕꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏ ꯃꯥꯅ ꯂꯥꯛꯑꯦ ꯃꯃꯥꯗꯤ ꯍꯪꯉꯦ ꯃꯃꯥꯗꯤ ꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯍꯧꯕꯗꯒꯤ ꯂꯥꯏꯌꯦꯡꯍꯧꯔꯤ ꯑꯩꯅ ꯃꯃꯥꯗꯤ ꯀꯥꯏꯗꯩꯅ ꯀꯣꯛꯇ ꯄꯥꯜꯍꯧꯔꯤꯗꯨꯗꯤ ꯃꯥ ꯍꯥꯏꯔꯦ ꯑꯉꯥꯡꯗꯨꯅ ꯀꯣꯛꯇ ꯄꯥꯜꯍꯧꯕꯅꯤ ꯃꯃꯥꯗꯤ ꯈꯣꯡꯗ ꯄꯥꯟꯗꯦ ꯕꯕꯥ ꯃꯃꯥꯗꯤ ꯀꯣꯛꯇ ꯄꯥꯜꯍꯧꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥ ꯈꯣꯡꯗ ꯄꯥꯟꯕꯅꯦ ꯕꯕꯥꯅ ꯎꯔꯝꯃꯕꯅꯤ ꯍꯥꯏꯕꯀꯣ ꯃꯥ ꯅꯠꯇꯦ ꯕꯕꯥ ꯃꯃꯥꯗꯨ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯟꯊꯔꯦꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯌꯥꯝꯅ ꯂꯥꯛꯅꯔꯝꯃꯒ ꯃꯅꯨꯡꯗ ꯑꯩꯁꯨ ꯁꯤ ꯌꯧꯀꯥꯟꯗ ꯐꯌꯦꯡ ꯃꯅꯨꯡ ꯁꯤ ꯌꯧꯀꯥꯟꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯃꯥꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯩꯇꯦ ꯁꯥꯟꯅꯕꯁꯨ ꯃꯣꯏꯅꯁꯨ ꯁꯥꯟꯅꯕꯤꯈꯤꯅꯣ ꯍꯥꯏꯗꯨꯗꯒꯤ ꯃꯃꯥ ꯂꯩꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯃ ꯈꯪꯈ꯭ꯔꯗꯤ ꯑꯃ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯤ ꯍꯥꯏꯕꯗꯒꯤꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯃꯥ ꯇꯧꯃꯤꯟꯅꯔꯒ ꯇꯧꯔꯝꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯕꯅꯤ ꯑꯗꯣ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯍꯣꯠꯅꯅꯤ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯄꯨꯁꯤꯡꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯅ ꯇꯧꯍꯟꯕꯁꯨ ꯉꯝꯃꯣꯏ ꯍꯥꯟꯅꯗꯤ ꯃꯃꯥꯒ ꯑꯩꯒ ꯇꯥꯟꯅꯔꯝꯃꯒ ꯏꯆꯥ ꯑꯅꯤꯁꯤ ꯇꯝꯍꯜꯂꯕꯅꯤ ꯕꯣꯔꯗꯤꯡꯗ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯅꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯊꯕꯛ ꯇꯧꯍꯟꯁꯤ ꯅꯆꯥꯅꯨꯄꯤꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯃꯥꯅꯤ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯅꯆꯥꯅꯨꯄꯥꯁꯤ ꯃꯤ ꯃꯥꯟꯅꯅꯕ ꯃꯤꯒꯤ ꯃꯤꯃꯥꯟꯅꯕꯁꯨ ꯉꯝꯍꯧꯗ ꯑꯗꯨꯅ ꯏꯆꯥ ꯑꯁꯤꯐꯥꯎꯗꯗꯤ ꯇꯧꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜꯒꯤ ꯊꯕꯛꯀꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯃꯥꯅ ꯕꯦꯡꯒꯤ ꯃꯦꯅꯦꯖꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯃꯥꯁꯦ ꯑꯗꯣ ꯑꯩꯗꯤ ꯏꯆꯥꯁꯤ ꯁꯤꯐꯥꯏ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ ꯃꯃꯥꯅ ꯄꯥꯝꯖꯕꯗꯨꯅ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯍꯪꯉꯤ ꯕꯕꯥꯅ ꯁꯤꯐꯥꯏꯗꯤ ꯄꯥꯝꯃꯦ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯃꯥꯁꯤꯅ ꯁꯤꯐꯥꯏꯗꯤ ꯄꯥꯝꯗꯦ ꯀꯤꯕꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯌꯨꯝꯗ ꯑꯗꯨ ꯇꯧꯕ ꯅꯠꯇꯦ ꯁꯤꯚꯤꯜꯗ ꯇꯧꯖꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯃꯁꯥ ꯅꯥꯟꯅꯒ ꯆꯠꯆꯕꯗꯣ ꯄꯥꯝꯖꯩ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯝꯕꯗꯣ ꯈꯪꯗꯦ ꯃꯅꯤꯡ ꯊꯨꯡꯅ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥꯅ ꯇꯧꯔꯝꯕꯗꯨꯒꯤ ꯃꯃꯥꯅ ꯂꯤꯡꯉꯥ ꯂꯥꯡꯖꯔꯝꯕ ꯄꯣꯠꯇꯨꯒ ꯂꯣꯏ ꯀꯥꯏꯔꯦ ꯃꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯣꯠꯅꯕꯅꯦꯕ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯒꯤ ꯆꯦꯜꯂꯒ ꯃꯃꯥꯅ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯐꯗ꯭ꯔꯗ ꯑꯩꯅ ꯀꯌꯥ ꯌꯨꯝꯗꯁꯨ ꯀꯩꯅꯣ ꯇꯧꯕꯅ ꯉꯝꯗꯕꯅꯤꯅ ꯌꯨꯝꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯑꯣꯛꯁꯤꯡ ꯂꯣꯏꯗ꯭ꯔꯒ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯊꯕꯛꯁꯨ ꯌꯥꯝ ꯇꯟꯗꯦꯕ ꯌꯥꯝꯅ ꯊꯕꯛꯁꯨ ꯌꯥꯡꯕ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯍꯩꯁꯨ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯟꯕ ꯂꯥꯡꯕꯁꯤ ꯌꯥꯝ ꯍꯩꯌꯦꯕ ꯉꯥꯛꯀꯤ ꯇꯧꯕꯁꯤ ꯌꯥꯝ ꯍꯩꯌꯦ ꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯔꯝꯕꯅꯤ ꯏꯆꯥꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯗꯥꯏꯗ ꯇꯝꯅꯤ ꯀꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯅꯤ ꯑꯗꯨ ꯇꯧꯅꯤ ꯃꯥꯅ ꯂꯣꯏꯅ ꯂꯥꯡꯕꯤꯔꯦ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯃꯥꯒꯤ ꯏꯆꯥꯁꯤꯒꯤ ꯁꯦꯠꯄ ꯆꯥꯕ ꯃꯇꯝꯁꯤꯒꯤ ꯁꯤꯅ ꯆꯥꯅꯅꯤ ꯁꯤꯅ ꯆꯥꯅꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯤ ꯁꯤ ꯁꯦꯠꯂ ꯐꯖꯅꯤ ꯏꯆꯥꯅꯨꯄꯤꯅ ꯁꯤ ꯁꯦꯠꯂꯒ ꯐꯖꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯂꯣꯏ ꯈꯪꯉꯦꯕ ꯑꯩꯅ ꯅꯣꯡꯃꯇ ꯑꯗꯨꯒꯤ ꯈꯪꯕ ꯂꯩꯇꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏ ꯕꯕꯥ ꯅꯪꯅ ꯅꯣꯡꯃꯇ ꯃꯃꯥꯒꯨꯝꯅ ꯐꯤꯔꯣꯜ ꯑꯝꯇꯁꯨ ꯂꯩꯕꯤꯗꯦ ꯃꯃꯥꯗꯤ ꯑꯗꯨꯝ ꯂꯩꯕꯤ ꯃꯃꯥꯁꯨ ꯍꯥꯏꯕꯗ ꯏꯆꯥꯅꯨꯄꯤꯅ ꯀꯩ ꯕꯕꯥꯗꯤ ꯀꯥꯏꯗꯒꯤ ꯂꯩꯕ ꯁꯪꯗꯣꯏꯅꯣ ꯃꯃꯥꯅ ꯇꯧꯒꯗꯧꯅꯤ ꯂꯥꯡꯒꯗꯧꯅꯤ ꯃꯃꯥꯅ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯃꯥꯅ ꯑꯗꯨꯝꯒꯤꯗꯤ ꯂꯣꯏ ꯈꯪꯒꯗꯧꯅꯤ ꯕꯕꯥꯗꯤ ꯂꯝꯐꯩ ꯆꯠꯂꯒ ꯀꯥꯏꯗꯒꯤ ꯈꯪꯗꯧꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯅ ꯑꯗꯨꯁꯨ ꯕꯕꯥꯗ ꯍꯩꯔꯨꯅꯣ ꯃꯃꯥ ꯂꯩꯁꯤꯗꯤꯗ ꯃꯣꯏ ꯑꯅꯤꯁꯤ ꯑꯋꯥꯕ ꯑꯝꯇ ꯅꯣꯡꯃꯇ ꯃꯃꯥꯅ ꯑꯋꯥꯕ ꯑꯝꯇ ꯇꯝꯃꯝꯗꯦꯕ ꯑꯄꯥꯝꯕꯁꯤ ꯃꯃꯥꯅꯀꯣ ꯂꯩꯇ꯭ꯔꯒꯁꯨ ꯃꯃꯥꯅ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯋꯥꯍꯟꯗꯉꯥꯏꯒꯤ ꯏꯆꯥ ꯑꯅꯤꯁꯤ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ
इचा नुपाना है बाबा लाइक तम तोगे ममा की इचा नुपी सिगी फनब मतेंग पांगे आइसु लाइक तम तोगे करी करी न बाबा की मतुंग इले सुबे यावे एने अबुंगो अदुदी तौगनो बाबा लेहिदी ममा लेते वाखन नुंगाइ तब खनगनो इचा की अदु वाखन पिक्थरगदी बाबा न कदाइ दे नुंगाइ दिने हाइ थेमी अदु माना याद माने तुमिन कार चंगा अगोने ताकतबी लो लो चंगा काखन धानरगा मिमांग कप्पदी ngमजदब मनुंग माने थमोइद चाग कप्पदो लेन मपा मोइबने अइसु तुमिन येंगबदी चागी बिमम बुगना यामना वाइ अनि इचा नुपीदुना लागा मुकरिनो अगोने हैरगदसि ममाबु नंग बाबा नंग नुंगमैना खोंग पाले हैरगा ममा लेरमदिसि कदाइ चखिबनो हंगकनी खनबदा आइसु खुमंग खंगदा हुजि आई करी तौगदनो खनबदा यामनो वाइ आई पम खंगदे तुम चाबसु चाफम थकफम खंगदा इचासि बौत आइना थेमगन इबुंग नंग चा इसिंग खनादसु चा बाबा न चादसु नंग चादगदी बाबा करी तौनी न खंगब्रा हैना हाइबो थेमगन थम्मिबनि इचा नुपासिसु चाओ ओ यादे अदु माना चादगदी आइना करमना मुक कनो तौगनी खलगा आइसु याम वाइ तुम चाब आई पेंदबैदी याम पेंदे अइंगोंदा थोइबगुमना अतोपा मिंगोंददी ताहनिंगदेबको खुंगंग चिंगादा लैबो खोदि याम वाजैबा हानादगिसु हदि युमद तुम्बन चाबंग खंगदे कोचेन चेलगा इदि लमहांग तुमहांगदा अयामना लेक्सैबा युम खोइदि हेक लांथोखिबो उमंगनेबको असिबाउदि वाना तुम्बम चाबंग लमहांग तुमहांगदा अयामना सुतुमे इचा हिंजे पुरगा ममाना पुरगा मचा हिंजे सोअनिंगदबनिनगो इचा हिंजे सोखिबदा रेदा ममाना लेकाय खरा लापदा थाइतोगा थम्मनेबको अदु खंगदे सरकारना तौबिरिले दास अइंगोंदा वारिबा सुमैना मिंगोंददि अमहना थेंगहनिंगदरे आई याम वाय अइंगोंदा अवाबा चैनासे मिंगोंदा थुंगो हैबा लैतेबा इंगना चिंगना लैहनबा पामे